ꯆꯣꯡꯊꯔꯁꯨ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯋꯣꯛꯅꯕ ꯂꯩꯔꯨꯁꯦꯕ ꯆꯠꯇꯣꯍꯦ ꯅꯥꯇꯩ ꯄꯨꯇꯩ ꯆꯥꯗꯕ ꯏꯁ ꯅꯨꯄꯤꯗꯨꯅ ꯀꯥꯎꯊꯣꯛꯑꯝꯕ ꯑꯣꯏꯔꯗꯤ ꯅꯪ ꯍꯥꯏꯔꯤꯗꯨ ꯌꯥꯏꯑꯕ ꯃꯣꯏꯅꯤ ꯀꯥꯎꯊꯣꯛꯅꯕꯅꯤ ꯑꯗꯨꯅ ꯀꯔꯤꯝ ꯇꯧꯔꯣꯏ ꯈꯪꯉꯕ ꯏꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯗꯣꯛꯇꯔ ꯑꯩꯈꯣꯏꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯅꯥꯕ ꯌꯥꯕꯖꯥꯠꯅꯤ ꯅꯣꯏ ꯃꯌꯥꯝꯅ ꯁꯦꯕꯥ ꯇꯧꯅꯕ ꯍꯩꯇ꯭ꯔꯤꯗ ꯑꯩꯈꯣꯏꯗꯤ ꯍꯩꯇꯕꯅꯕꯨ ꯐꯔꯦꯗ ꯑꯅꯥꯕ ꯁꯥꯔꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯍꯣꯔꯦꯟ ꯃꯤ ꯂꯧ ꯂꯥꯛꯇꯣꯏꯔꯣ ꯐꯔꯛ ꯇꯥꯔꯗꯤ ꯑꯩ ꯊꯤꯟꯕꯤꯔꯝꯒꯦ ꯀꯩꯅꯣꯝꯇ ꯊꯤꯟꯕꯤꯒꯦꯅ ꯗꯥꯏꯔꯦꯛ ꯍꯥꯏꯔꯨꯕꯗꯨꯗꯤ ꯏꯀꯥꯏꯔꯖꯥꯠꯂꯣ ꯑꯩꯁꯤꯁꯨꯕ ꯀꯩꯅꯣ ꯏꯁꯨꯛ ꯁꯨꯛꯊꯔꯤꯁꯤꯅ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯗꯕꯩ ꯑꯣꯏꯖꯥꯠꯂꯣ ꯉꯔꯥꯡ ꯄꯥꯔꯤꯗ ꯆꯠꯂꯨꯏ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯃꯥꯏ ꯋꯥ ꯄꯜꯂꯛꯑꯅꯨ ꯇꯟꯖꯥ ꯆꯥꯗꯦꯍꯦ ꯅꯨꯄꯥ ꯅꯪꯁꯨ ꯁꯤꯕꯨ ꯀꯩ ꯀꯥꯏꯔꯒꯦꯅꯦ ꯃꯣꯏꯅꯤꯁꯨ ꯀꯣꯛ ꯆꯠꯈꯤꯒꯦ ꯍꯥꯏꯗꯤ ꯃꯊꯧ ꯏꯔꯩ ꯂꯩꯇꯅ ꯑꯗꯨꯝ ꯂꯩꯌꯦꯕ ꯀꯅꯥ ꯉꯥꯏꯅꯣ ꯉꯥꯏꯗꯦꯗ ꯀꯨꯏꯔꯦꯗ ꯎꯗꯕ ꯃꯄꯥꯟ ꯊꯣꯛꯂꯣ ꯀꯩꯅꯣ ꯋꯥꯔꯤ ꯉꯥꯛ ꯁꯥꯈꯤꯁꯦ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪ ꯁꯤꯗꯗꯤ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯕꯤ ꯂꯥꯛꯏꯅꯦ ꯑꯉꯥꯡ ꯑꯇꯣꯝꯕꯤꯅꯤꯁꯦ ꯅꯪ ꯍꯌꯦꯡꯋꯥꯏ ꯅꯤꯡꯉꯝꯃꯛꯑꯣꯏꯀꯣ ꯆꯨꯛ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯌꯨ ꯅꯪ ꯌꯥꯗ ꯇꯧꯏꯅꯤꯅꯦ ꯗꯥꯛꯇꯔ ꯅꯔꯁ ꯐꯖꯕ ꯗꯃꯥ ꯑꯃ ꯂꯩꯁꯦ ꯑꯃ ꯀꯣꯛꯈꯠꯂꯗꯅ ꯑꯁ ꯃꯇꯥꯡ ꯆꯥ ꯍꯥꯏꯔꯛꯑꯦ ꯅꯪꯁꯨ ꯀꯩꯅꯣꯝ ꯆꯥꯎꯈꯤꯗꯅ ꯀꯨꯏꯔꯦ ꯄꯨꯟꯗꯕ ꯀꯩꯕ ꯑꯁ ꯅꯪꯁꯤꯗꯤ ꯇꯔꯪꯒ ꯂꯩꯕꯗꯨꯅꯅꯦ ꯅꯨꯄꯤ ꯊꯤꯕ ꯐꯪꯗ꯭ꯔꯤꯗꯣ ꯁꯤ ꯇꯔꯪꯁꯤꯅ ꯑꯃꯅꯤꯅꯦ ꯌꯨꯝ ꯍꯜꯂꯣ ꯍꯌꯦꯡ ꯐꯖꯅ ꯁꯥꯁꯤ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯁꯥꯗꯕ ꯌꯥꯗꯦ ꯀꯔꯤ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣ ꯅꯪ ꯑꯩꯒ ꯁꯥꯟꯅꯅꯕ ꯋꯥꯔꯤ ꯂꯩꯇ꯭ꯔꯕꯣ ꯍꯌꯦꯡ ꯐꯖꯅ ꯁꯥꯔꯁꯤ ꯆꯠꯂꯣ ꯆꯠꯂꯣꯏ ꯅꯨꯃꯤꯗꯥꯡꯗꯤ ꯐꯖꯗꯤꯌꯦ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯅꯤꯅ ꯅꯨꯡꯁꯤꯅꯩꯁꯦ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯂꯩꯀꯥꯏꯗꯒꯤ ꯂꯣꯏꯅ ꯈꯪꯅꯔꯣ ꯉꯥꯛꯇꯅꯤ ꯀꯅꯥꯝꯇ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏ ꯆꯠꯂꯣꯗꯤ ꯆꯠꯂꯣ ꯆꯠꯂꯣꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯁꯨꯝ ꯌꯥꯝ ꯇꯥꯅꯤꯡꯉꯤꯁꯦ ꯇꯟꯖꯥ ꯌꯥꯝ ꯆꯥꯗꯤꯌꯦ ꯅꯨꯡꯁꯤꯅꯕꯗ ꯇꯟꯖꯥ ꯌꯦꯡꯕ꯭ꯔꯥ ꯍꯥ ꯑꯩꯒꯤ ꯌꯦꯡꯗ꯭ꯔꯁꯨ ꯏꯃꯥ ꯏꯄꯥꯒꯤ ꯌꯦꯡꯉꯨ ꯂꯩꯀꯥꯏ ꯄꯥꯜꯂꯤ ꯆꯠꯂꯣ ꯆꯠꯂꯣꯏ ꯀꯔꯤ ꯂꯩꯔꯦ ꯁꯤꯂꯩ ꯈꯨꯠꯇꯨꯅ ꯑꯃꯨꯛ ꯀꯩꯗꯧꯔꯨꯔꯦ ꯇꯨꯁꯤꯜꯂꯨꯕ ꯏꯕꯦꯝꯃ ꯇꯥꯔꯕ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯀꯩꯅꯣ ꯉꯥꯡꯅꯔꯣ